ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯀꯥꯏ ꯑꯃꯗ ꯅꯨꯄꯥ ꯑꯃꯇ ꯌꯥꯎꯗꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯇ ꯌꯥꯎꯗꯕ ꯏꯃꯨꯡ ꯑꯗꯨꯗ ꯇꯧꯕ ꯉꯝꯕꯤ ꯃꯃꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ 3 ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ 3ꯗꯨ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯄꯤ ꯉꯥꯛꯇꯅꯤ꯫ ꯃꯔꯝꯗꯤ ꯃꯆꯤꯟ ꯃꯅꯥꯎ 3ꯒꯤ ꯃꯃꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯤ 3ꯒꯤ ꯅꯨꯄꯥ 3ꯗꯨ ꯅꯤꯡꯉꯣꯜ ꯃꯋꯥ ꯂꯣꯏꯅ ꯏꯜꯍꯟꯒꯦ ꯊꯧꯔꯥꯡ ꯂꯨꯕꯗꯒꯤ ꯊꯧꯔꯥꯡ ꯐꯕꯤ ꯃꯃꯥꯒꯤ ꯂꯥꯂꯣꯡ ꯄꯨꯝꯆꯥꯏ ꯆꯥꯏꯕ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯅꯨꯄꯤ 3ꯒꯤ ꯃꯃꯥ ꯃꯦꯝꯇꯣꯟꯗꯨ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ ꯏꯁꯨꯅꯨꯅꯦꯁꯦ꯫ ꯊꯣꯏꯅꯨ, ꯑꯉꯥꯡꯁꯤꯒꯤ ꯌꯨꯝꯅꯥꯛꯁꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯍꯥꯞꯄ ꯌꯥꯔꯣꯏꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯌꯣꯛꯂꯕꯅꯤ, ꯁꯤꯗ ꯑꯗꯨꯝ ꯂꯩꯍꯜꯂꯗꯧꯅꯤ꯫ ꯏꯃꯥ, ꯅꯌꯥ ꯅꯨꯄꯥꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯦꯡꯈꯤꯁꯤꯀꯣ꯫ ꯃꯁꯤꯡ ꯐꯠꯇꯦꯀꯣ ꯅꯌꯥ ꯅꯨꯄꯥꯗꯣ, ꯏꯃꯥꯁꯨ ꯐꯨꯅꯤ ꯍꯥꯏꯍꯧꯕꯅꯤ꯫ ꯑꯩꯁꯨ ꯍꯛꯆꯥꯡꯁꯦ ꯏꯁꯣꯟ ꯁꯣꯟꯕ ꯅꯠꯇꯦꯗ ꯏꯕꯦꯝꯃ꯫ ꯍꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯆꯥꯛ ꯆꯥꯔꯤꯕ ꯅꯨꯄꯤꯅꯤ ꯑꯩꯁꯨ꯫ ꯑꯩ ꯅꯅꯥꯎ ꯅꯨꯄꯤ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ, ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ꯫ ꯃꯦꯝꯇꯣꯟꯗꯨ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯂꯩꯍꯥꯎꯗꯨ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯕꯦꯝꯃ, ꯑꯉꯥꯡꯗꯣ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯝꯅꯥꯛ ꯑꯣꯟꯁꯤ ꯍꯥꯏꯕꯅꯣ? ꯍꯥ? ꯅꯪ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯀꯥꯏꯊꯣꯔꯛꯎ꯫ ꯀꯨꯊꯤ ꯌꯦꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ, ꯊꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ, ꯑꯩꯗꯤ ꯅꯌꯥ ꯅꯨꯄꯥꯗꯨ ꯀꯤꯌꯦ꯫ ꯏꯃꯥ ꯍꯦꯛ ꯎꯕꯒ ꯅꯪ ꯀꯛꯀꯅꯤ ꯍꯥꯏꯍꯧꯕꯅꯤ꯫ ꯃꯦꯝꯇꯣꯟꯗꯨ ꯐꯤꯡꯂꯞꯅ, ꯑꯩꯁꯨ ꯅꯨꯄꯥ ꯌꯥꯝꯅ ꯐꯨꯔꯛꯏ ꯍꯥꯏꯔꯝꯗ꯭ꯔꯣ? ꯍꯥ? ꯅꯪ ꯃꯉꯣꯟꯗ? ꯅꯣꯏ 3ꯒꯤ ꯅꯨꯄꯥꯁꯤꯡꯗꯣ ꯑꯩꯒꯤꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯂꯣꯏꯅ ꯏꯜꯍꯟꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯃꯁꯤ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯅꯣꯏ ꯀꯅꯥꯝꯇ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗꯅꯦ ꯍꯟꯕ ꯆꯠꯄ ꯌꯥꯔꯣꯏ꯫ ꯁꯣꯝꯗ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯣꯏꯅꯨꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯅꯤ ꯇꯥꯏꯕꯪ ꯉꯥꯟꯕꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯤ꯫ ꯕꯥꯖꯤ, ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯁꯤꯔꯣ? ꯑꯩꯗꯤ ꯃꯋꯥ ꯂꯧꯗꯦꯅꯦ꯫ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯏꯃꯨꯡꯗꯨꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯏꯅ ꯇꯤꯟꯅꯈꯤꯗꯣꯏꯅꯣꯅꯦ? ꯑꯩꯕꯨ ꯆꯥꯡ ꯇꯥꯅꯕ ꯁꯤꯜꯂꯛꯂꯒ ꯑꯩꯅ ꯃꯣꯏꯒꯤ ꯃꯋꯥ ꯑꯃꯨꯛ ꯏꯟꯈꯣ ꯍꯥꯏꯔꯣ ꯕꯥꯖꯤ? ꯃꯄꯥ ꯏꯕꯣꯕꯤꯅ, ꯑꯉꯥꯡꯗꯨ ꯐꯥꯎꯕ ꯑꯩꯅ ꯄꯝꯕ ꯁꯣꯛꯄ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯟꯈ꯭ꯔꯣ, ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤ꯫ ꯃꯃꯤꯡ ꯃꯊꯥ ꯀꯧꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛꯁꯨ ꯍꯥꯞꯇ꯭ꯔꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯁꯨ ꯅꯨꯄꯤꯗꯨꯒ ꯂꯩꯃꯤꯟꯅꯔꯨꯕꯅ ꯐꯠꯇ꯭ꯔꯣ? ꯍꯥ? ꯕꯥꯖꯤꯅ ꯈꯠꯅ ꯆꯩꯅꯕ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤꯀꯣ ꯑꯩꯁꯨ ꯌꯥꯝꯅ ꯇꯧꯕ ꯉꯝꯃꯤꯀꯣ꯫ ꯏꯕꯨꯡꯉꯣ, ꯅꯣꯏ ꯑꯅꯤ ꯈꯥꯏꯅꯔꯒ ꯑꯉꯥꯡꯗꯣ ꯃꯣꯏꯒꯤ ꯑꯣꯏꯈꯤꯅꯤ, ꯃꯣꯏꯅ ꯉꯝꯈꯤꯅꯤ꯫ ꯇꯥꯏꯕꯪ ꯉꯥꯟꯕꯒꯤ ꯃꯃꯥꯅ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯅꯆꯥꯅꯨꯄꯥꯁꯨ ꯄꯥꯝ, ꯁꯤꯗꯁꯨ ꯂꯩꯅꯤꯡꯗꯕ, ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯌꯥꯎꯕꯁꯤꯗꯅꯤ ꯑꯩꯅ ꯋꯥꯍꯩ ꯑꯃꯠꯇꯅꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯑꯉꯥꯡꯗꯨꯒꯤ ꯈꯜꯂꯒ꯫ ꯉꯥꯟꯕꯅ, ꯃꯤꯒꯤ ꯌꯥꯝ ꯈꯜꯂꯛꯀꯅꯨ ꯏꯃꯥ, ꯑꯩꯒꯤꯁꯨ ꯈꯜꯂꯣ꯫ ꯑꯉꯥꯡꯗꯨꯗꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯑꯃꯨꯛ 90 ꯄꯣꯛꯄ ꯌꯥꯏ꯫ ꯍꯩ, ꯅꯪꯅ 90 ꯄꯣꯛꯑꯕꯁꯨ ꯑꯍꯥꯟꯕꯒꯤꯗꯣ ꯆꯥꯡ ꯇꯥꯒꯗꯧꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯗꯤ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯒꯅꯤꯅꯦ꯫ ꯃꯣꯏ ꯃꯄꯥ ꯑꯃꯨꯛꯇꯒ ꯆꯠꯂꯒ ꯅꯃꯧꯗꯣ ꯄꯨꯔꯛꯅꯕ ꯇꯧꯔꯨꯁꯤꯔꯥ? ꯃꯃꯥ, ꯑꯩꯗꯤ ꯃꯣꯏꯒꯤ ꯃꯃꯥꯗꯣ ꯎꯕꯗ ꯗꯥꯎ ꯌꯥꯒꯗꯧ ꯃꯥꯟꯗꯦꯅꯦ꯫ ꯆꯥꯛ ꯆꯥꯕꯗ ꯈꯦꯒꯠꯄ, ꯄꯨꯈꯝ ꯑꯁꯤꯗ ꯆꯥꯛ ꯈꯦꯠꯆꯤꯟꯕ, ꯆꯥꯛ ꯆꯥꯕꯗ ꯍꯀꯥꯝ ꯆꯟꯕ, ꯃꯈꯨꯠ ꯑꯣꯏꯅ ꯉꯥꯔꯨ ꯄꯥꯏꯁꯤꯟꯕꯤ, ꯃꯤꯉꯣꯟꯗ ꯆꯥꯛ ꯍꯥꯞꯄꯗ ꯆꯥꯛ ꯍꯨꯜꯂꯒ ꯍꯥꯞꯄꯤ, ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯅ ꯌꯥꯔꯛꯍꯟꯕꯤꯗꯣ ꯇꯨꯀꯠꯆꯕ ꯄꯣꯛꯏꯅꯦ꯫ ꯉꯥꯟꯕꯅ, ꯏꯃꯥ, ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯇꯣ ꯑꯃꯨꯛ ꯇꯧꯔꯒꯨꯝꯁꯤꯀꯣ, ꯑꯩꯒꯤ ꯃꯥꯏꯁꯨ ꯈꯔ ꯌꯦꯡꯉꯨꯀꯣ꯫ ꯃꯄꯥ ꯏꯕꯣꯕꯤꯅ, ꯃꯣꯏꯁꯨ ꯀꯣꯟꯅ ꯏꯀꯥꯏꯖꯔꯛꯁꯅꯤ ꯀꯩꯅꯣ ꯏꯕꯨꯡꯉꯣ, ꯃꯣꯏꯁꯨ ꯃꯤꯅꯤ ꯀꯩꯅꯣ꯫ ꯀꯔꯤ ꯍꯥꯏꯕ ꯕꯥꯖꯤ? ꯃꯣꯏꯕꯨ ꯃꯤꯔꯅꯦ? ꯅꯠꯇꯦ, ꯃꯣꯏ ꯃꯃꯥꯗꯨꯕꯨ ꯃꯤꯔꯅꯦ? ꯍꯨꯏꯕꯤꯅ ꯍꯨꯏꯅꯥꯎ 7-8 ꯄꯣꯛꯁꯤꯜꯂꯒ ꯕꯣꯔꯥ ꯃꯊꯛꯇ ꯁꯥꯡꯅ ꯀꯨꯜꯂꯒ ꯃꯆꯥꯈꯩꯅ ꯃꯕꯨꯛ ꯊꯛꯄꯗꯣ ꯑꯗꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤꯕ ꯑꯩꯗꯤ ꯕꯥꯖꯤ, ꯃꯣꯏ ꯃꯃꯥꯗꯨ ꯎꯕꯗ ꯃꯤꯠꯇꯒ ꯁꯪ ꯎꯔꯦꯁꯨ꯫ ꯃꯐꯝ ꯑꯃꯗꯅ ꯑꯃꯨꯛ ꯌꯥꯏꯃꯗꯨꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯅꯤ꯫ ꯌꯥꯏꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯌꯨꯝ ꯄꯥꯟꯗꯕꯤ ꯃꯆꯦꯒ ꯂꯩꯃꯤꯟꯅꯔꯤ ꯐꯥꯏꯔꯦꯟꯗꯣ꯫ ꯍꯩꯔꯦꯟꯒꯤ ꯃꯆꯦ ꯆꯅꯨꯅ ꯐꯥꯏꯔꯦꯜꯗ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯁꯤꯗ, ꯑꯩꯒꯤ ꯅꯪꯁꯦ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯗꯧꯔꯤꯕꯣ꯫ ꯏꯆꯦ, ꯅꯪ ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯝꯃꯣ, ꯑꯩ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯃꯃꯥꯗꯣ ꯐꯨꯔꯨꯈꯤꯒꯦ꯫ ꯑꯩꯁꯨ ꯌꯥꯏꯃꯅꯤ ꯀꯩꯅꯣ, ꯃꯆꯥꯅꯨꯄꯤ ꯈꯛꯂꯣ ꯌꯥꯏꯃꯁꯤꯕꯣ? ꯍꯩ, ꯑꯉꯥꯎꯕ, ꯃꯤꯅ ꯇꯧꯗꯧꯕꯗꯣ ꯅꯪ ꯇꯧꯒꯅꯨꯀꯣ꯫
ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯐꯤꯒꯥꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯕꯁꯦ ꯍꯩꯃꯥ ꯆꯠꯈ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯈꯨꯝꯗꯤꯌꯦ ꯏꯕꯨꯡꯉꯣ ꯐꯥꯏꯔꯦꯟꯗꯨ ꯂꯩꯍꯥꯎꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ ꯐꯥꯏꯔꯦꯟꯅ ꯂꯩꯍꯥꯎꯒꯤ ꯃꯌꯨꯝ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯔꯦꯝ ꯈꯔꯁꯨ ꯃꯤꯒꯤ ꯀꯨꯝꯍꯩ ꯑꯃ ꯂꯩꯔꯦ ꯈꯟꯅ ꯍꯔꯥꯎꯖꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯐꯝꯂꯝꯕꯁꯤꯡꯗꯨ ꯎꯔꯨꯝꯗ ꯐꯨꯔꯤꯠ ꯂꯧꯊꯣꯛꯂꯒ ꯂꯦꯡꯖꯨꯝꯗ ꯌꯥꯜꯂꯒ ꯑꯣꯏꯔꯣꯏ ꯄꯥꯏꯔꯣꯏꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯕꯁꯤꯡ ꯐꯥꯏꯔꯦꯟ ꯎꯕꯗ ꯃꯣꯃꯣ ꯅꯣꯛꯅ ꯌꯦꯡꯅꯍꯧꯔꯤ ꯅꯨꯄꯥ ꯑꯃꯅ ꯏꯍꯦ ꯑꯩꯕꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯊꯣꯛꯂꯝꯕꯅꯕꯨ ꯐꯕꯅꯤ ꯐꯅ ꯀꯨꯏꯅꯗꯤ ꯈꯠꯅꯒꯟꯕꯅꯤ ꯃꯁꯤꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯜꯂꯨ ꯌꯥꯗꯕ ꯅꯨꯄꯥꯁꯤ ꯂꯥꯛꯂꯕꯗꯤ ꯑꯩ ꯑꯣꯏꯔꯝꯂꯕꯗꯤ ꯃꯦꯝꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯂꯣꯏꯅ ꯂꯧꯁꯤꯜꯂꯒ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯜꯂꯒ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯑꯝꯒꯗꯧꯅꯤ ꯅꯠꯇ꯭ꯔꯅꯤ ꯏꯇꯥꯎꯆꯥ ꯅꯨꯄꯥ ꯑꯃꯅ ꯃꯗꯨ ꯌꯥꯔꯣꯏ ꯏꯇꯥꯎꯕꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯒꯤ ꯃꯃꯥ ꯃꯦꯝꯇꯣꯟꯁꯤꯅ ꯄꯥꯝꯃꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯁꯨꯅꯤꯡꯗꯕ ꯃꯤꯔꯦꯝꯁꯤꯡꯁꯤꯅꯗꯤ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯆꯥꯛꯊꯣꯡ ꯐꯤꯁꯨ ꯇꯧꯕ ꯍꯦꯛꯇ ꯄꯨꯟꯅ ꯍꯥꯏꯔꯕꯗ ꯑꯙꯥ ꯃꯣꯔꯥꯒꯤ ꯅꯨꯄꯥꯗꯨꯅꯤ ꯃꯣꯏꯅ ꯄꯥꯝꯃꯤꯕꯁꯦ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯃꯣꯏꯒꯤꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯑꯗꯨꯗꯤ ꯑꯩꯗꯤ ꯃꯣꯏꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯩ ꯑꯣꯏꯅꯤꯡꯂꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯁꯨꯕ ꯅꯣꯝꯕꯁꯤꯃꯗꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦꯗꯣ ꯑꯩꯅ ꯃꯆꯥꯅꯨꯄꯤ ꯂꯧꯔꯝꯂꯒꯁꯨ ꯅꯨꯄꯤ ꯃꯄꯥꯝꯗ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯅꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯟꯖꯒꯦ ꯀꯩꯁꯨ ꯌꯥꯔꯣꯏꯕ ꯑꯁꯣꯝꯗ ꯂꯥꯎꯅꯔꯛꯂꯦꯅꯦ ꯇꯥꯗꯔꯕꯒꯤ ꯊꯣꯡꯒꯥꯟꯗ ꯐꯥꯟꯁꯥꯡ ꯑꯃ ꯊꯥꯔꯤꯕꯁꯤꯗ ꯐꯝꯂꯒ ꯌꯦꯡꯂꯨꯔꯁꯤ ꯁꯣꯝꯗ ꯃꯦꯝꯇꯣꯟꯒꯤ ꯁꯨꯃꯥꯡꯗ ꯐꯥꯏꯔꯦꯟꯗꯨ ꯂꯩꯍꯥꯎꯗ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ ꯂꯩꯍꯥꯎ ꯂꯩꯍꯥꯎ ꯅꯪ ꯂꯣꯠꯀꯅꯨꯅꯦ ꯊꯣꯛꯂꯛꯎꯅꯦ ꯅꯪ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯉꯥꯡ ꯂꯧꯒꯦ ꯂꯥꯛꯄꯅꯤ ꯅꯠꯇ꯭ꯔꯒ ꯅꯪ ꯁꯤꯗ ꯂꯩꯒꯦ ꯂꯩꯖꯧ ꯑꯉꯥꯡꯗ ꯄꯨꯊꯣꯔꯛꯑꯣ ꯊꯣꯏꯅꯨꯁꯨ ꯃꯦꯝꯇꯣꯟꯅ ꯉꯥꯟꯕ ꯃꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝꯅꯦꯅ ꯁꯥꯕꯤꯕ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯊꯣꯏꯅꯨꯅ ꯐꯥꯏꯔꯦꯟ ꯑꯉꯥꯡ ꯇꯨꯝꯂꯤ ꯋꯥꯗꯣ ꯇꯞꯅ ꯇꯞꯅ ꯉꯥꯡꯉꯣ ꯂꯩꯍꯥꯎꯁꯨ ꯑꯉꯥꯡꯗꯨꯒ ꯇꯨꯝꯂꯝꯈꯤꯅꯤ ꯀꯔꯤꯅꯣ ꯂꯩꯁꯦ ꯌꯨꯝꯗ ꯄꯨꯒꯗꯧꯔꯕ ꯑꯉꯥꯡꯗꯨꯕꯨ ꯍꯧꯗꯣꯛꯇ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯄꯨ ꯍꯥꯏꯔꯤꯕꯅꯣꯅꯦ ꯑꯁ ꯇꯜꯂꯤꯗ ꯌꯥꯝ ꯌꯦꯝꯖꯗꯦꯗ ꯑꯩꯈꯣꯏ ꯁꯥꯒꯩꯗ ꯅꯣꯏꯒꯨꯝꯕ ꯅꯨꯄꯥ ꯑꯝꯇ ꯌꯥꯎꯖꯔꯛꯇꯦ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯈꯤꯕ ꯉꯥꯛꯇꯅꯤ ꯐꯥꯏꯔꯦꯟꯗꯨ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯅꯣꯏ ꯅꯃꯥꯗꯨꯕꯨ ꯅꯨꯄꯥ ꯀꯌꯥ ꯂꯣꯜꯂꯒ ꯌꯨꯝꯁꯤꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯜꯍꯜꯂꯝꯒꯦ ꯅꯣꯏꯒꯤ ꯅꯆꯤꯟ ꯏꯅꯥꯎꯁꯤꯕꯨ ꯅꯄꯥ ꯀꯌꯥꯒꯤ ꯃꯆꯥꯅꯣ ꯂꯩꯍꯥꯎꯗꯨ ꯃꯥꯒꯤ ꯃꯃꯥꯡꯊꯣꯡꯗꯨ ꯒꯝꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯏ ꯏꯃꯨꯡꯗ ꯑꯉꯥꯡꯗꯨꯁꯨ ꯋꯥ ꯂꯥꯎꯅ ꯀꯞꯄꯛꯏ ꯂꯩꯍꯥꯎꯅ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯇꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯩꯈꯣꯏꯗ ꯎꯁꯤꯠꯂꯣꯏꯗ ꯋꯥꯗꯣ ꯉꯥꯡꯕꯤꯒꯅꯨ ꯅꯪꯒꯤꯗꯨꯒꯨꯝ ꯋꯥꯗꯨꯗꯤ ꯅꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯍꯥꯏꯌꯨ ꯐꯥꯏꯔꯦꯟꯗꯨ ꯃꯃꯥꯡꯂꯣꯝꯗ ꯍꯥꯏꯖꯤꯟꯅꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯂꯩꯍꯥꯎꯁꯨ ꯃꯥꯒꯤ ꯀꯥꯗ ꯊꯨꯅ ꯆꯪꯈꯤ ꯑꯗꯨꯒ ꯊꯣꯡꯗꯨ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯒ ꯂꯣꯠꯈ꯭ꯔꯦ ꯊꯣꯡꯒꯥꯟꯗ ꯐꯝꯂꯒ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯐꯥꯏꯔꯦꯟꯁꯤ ꯁꯝꯕꯟ ꯋꯥ ꯊꯦꯛꯈꯤꯗꯧꯔꯦꯅꯦ ꯍꯩ ꯃꯥꯒꯤ ꯃꯆꯤꯟ ꯀꯝꯕꯤ ꯅꯨꯄꯤꯁꯦ ꯐꯨꯈꯤꯗꯧꯔꯦꯅꯦ ꯍꯩ ꯏꯇꯥꯎ ꯈꯔ ꯆꯪꯁꯤꯜꯂꯨ ꯅꯤꯡꯊꯤꯅ ꯑꯃꯨꯛꯇ ꯐꯝꯂꯒ ꯌꯦꯡꯒꯦ ꯐꯥꯏꯔꯦꯟꯗꯨ ꯁꯝꯕꯟꯒꯤ ꯋꯥ ꯑꯃ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯊꯦꯛꯂꯒ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯄꯒ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯃꯦꯝꯇꯣꯟꯗꯨ ꯐꯥꯏꯔꯦꯟꯅ ꯄꯥꯏꯔꯤꯕ ꯋꯥꯁꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯐꯥꯏꯔꯦꯟꯒꯤ ꯅꯥꯔꯨꯝꯗ ꯀꯤꯟꯅ ꯖꯣꯠ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯛꯏ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯋꯥ ꯂꯥꯎꯏ ꯐꯥꯏꯔꯦꯟꯗꯨ ꯃꯦꯝꯇꯣꯟꯗ ꯁꯠ ꯂꯥꯎꯅ ꯌꯦꯡꯕꯒ ꯃꯦꯝꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯩꯃꯒ ꯂꯩꯃꯒꯤ ꯅꯨꯄꯥ ꯆꯤꯡꯈꯩꯒꯗꯨ ꯃꯦꯝꯇꯣꯟꯗ ꯌꯥꯝ ꯀꯤꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯐꯥꯏꯔꯦꯟꯗꯨ ꯆꯤꯡꯈꯩꯗ ꯌꯦꯡꯂꯒ ꯅꯤꯡꯉꯣꯜ ꯃꯋꯥꯁꯤ ꯂꯥꯛꯂꯤꯉꯩ ꯑꯩꯒꯤ ꯃꯒꯨꯟ ꯑꯃꯨꯛꯇ ꯈꯪꯍꯜꯂꯧꯒꯦ ꯑꯩ ꯀꯤꯍꯟꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤꯃꯗꯤ ꯑꯙꯥ ꯃꯣꯔꯥ ꯁꯣꯏꯅ ꯆꯪꯈꯤꯕ ꯇꯥꯔꯦ ꯀꯗꯥꯏ ꯑꯩꯒꯤ ꯋꯥꯁꯥꯗꯣ ꯑꯣ ꯁꯤꯗ ꯇꯥꯔꯦ ꯐꯥꯏꯔꯦꯟꯗꯨ ꯃꯥꯒꯤ ꯋꯥꯁꯥꯗꯨ ꯂꯥꯝꯂꯤꯉꯩ ꯃꯦꯝꯇꯣꯟꯗꯨ ꯐꯥꯏꯔꯦꯟꯒꯤ ꯃꯈꯣꯡꯗ ꯂꯥꯝꯂꯛꯏ ꯐꯥꯏꯔꯦꯟꯗꯨ ꯃꯦꯝꯇꯣꯟꯒꯤ ꯃꯃꯥꯏꯗ ꯈꯣꯡꯄꯥꯛꯅ ꯖꯣꯞ ꯂꯥꯎꯅ ꯂꯥꯝꯃꯒ ꯀꯥꯎꯁꯤꯜꯂꯤ ꯃꯦꯝꯇꯣꯟꯗꯨ ꯏꯛ ꯍꯥꯏꯔꯒ ꯃꯅꯥꯇꯣꯟꯗꯨ ꯃꯦꯜꯂꯒ ꯆꯦꯟꯁꯤꯟꯈꯤ ꯐꯥꯏꯔꯦꯟꯗꯨ ꯆꯩꯗꯨ ꯄꯥꯏꯔꯒ ꯁꯠ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯆꯤꯡꯈꯩꯒꯤ ꯃꯀ꯭ꯂꯥꯞꯇ ꯁꯥꯖꯩꯅ ꯁꯦꯠ ꯂꯥꯎꯅ ꯀꯟꯁꯤꯜꯂꯝꯃꯤ ꯆꯤꯡꯈꯩꯗꯨ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠꯀ ꯊꯦꯛꯇꯣꯛꯍꯧꯏ ꯐꯥꯏꯔꯦꯟꯗꯨ ꯃꯦꯝꯇꯣꯟꯗ ꯑꯃꯨꯛ ꯇꯥꯟꯅꯈꯤ ꯐꯠꯇꯕꯤꯃ ꯅꯪ ꯆꯦꯟꯈꯤꯅꯣ ꯏꯪꯈꯣꯜꯂꯣꯝꯗꯒ ꯆꯦꯟꯁꯤꯟꯈꯤꯅꯤ ꯃꯁꯦ ꯏꯪꯈꯣꯜꯗ ꯂꯩꯕ ꯌꯣꯝꯄꯥꯛꯁꯦ ꯄꯥꯏꯈꯠꯈꯤꯕꯤꯒ ꯇꯧꯏꯅꯦ ꯃꯁꯤ ꯋꯥꯁꯦ ꯍꯥꯏꯗꯅ ꯆꯦꯟꯁꯤꯜꯂꯒꯦ ꯃꯥꯅꯗꯤ ꯉꯝꯍꯜꯂꯣꯏꯗ ꯁꯥꯎꯔꯤꯀꯥꯟꯁꯤꯗ ꯊꯤꯅ ꯐꯨꯔꯝꯂꯒꯦ ꯐꯥꯏꯔꯦꯟꯗꯨ ꯃꯦꯝꯇꯣꯟꯒꯤ ꯃꯅꯥꯛꯇ ꯋꯥꯁꯥꯗꯨ ꯄꯥꯏꯔꯒ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯦꯝꯇꯣꯟꯁꯨ ꯌꯣꯝꯄꯥꯛꯇꯨ ꯍꯥꯏꯒꯠꯂꯒ ꯐꯥꯏꯔꯦꯟꯕꯨ ꯉꯥꯏꯔꯤ ꯆꯤꯡꯈꯩꯗꯨ ꯂꯩꯃꯗ ꯃꯀ꯭ꯂꯥꯞꯇꯨ ꯅꯥꯜꯂꯒ ꯀꯩꯅꯣ ꯅꯣꯏ ꯂꯩꯀꯥꯏꯁꯤ ꯃꯤ ꯈꯠꯅꯕꯒ ꯑꯝꯇ ꯈꯥꯝꯗꯣꯛꯇ꯭ꯔꯤꯕꯁꯤꯕꯣ ꯑꯁ ꯂꯩꯀꯥꯏ ꯀꯨꯝꯍꯩꯅꯤ ꯈꯟꯗꯣꯛꯑꯣ ꯅꯪꯅꯦ ꯋꯥ ꯑꯝꯇ ꯉꯥꯡꯂꯛꯄ ꯌꯥꯔꯣꯏꯀꯣ ꯀꯩꯒꯨꯝꯕ ꯉꯥꯡꯂꯛꯑꯕ ꯑꯩ ꯀꯩꯝ ꯉꯥꯡꯉꯣꯏꯍꯦ ꯅꯍꯥꯟꯁꯨ ꯏꯃꯥꯅ ꯐꯨꯔꯤꯗꯨꯗꯤ
ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤꯕꯒꯤ ꯀꯤꯟꯅ ꯁꯨꯕꯗ ꯑꯗꯨꯅꯤ ꯑꯗꯨ ꯈꯪꯉꯣ ꯑꯁ 이마가 이따야이마가시디 레박 레뚱가이 머럭시다 옥 아니 와이나바동나 와이나이다나 시디 이제 아스 시디 미치나바 다레 담자 낭니 장가까누코 우시잉가 오만부 구수두가 디헤두가네 아둠 레빠가 레요두다 토이누가 레이마가수 마막 마님 푸나리바도 감나부 호네이 아두부 파이레나 멤톤도 마기 와사두나 라마라마가 파나 파자나 깐크리 레하우수 통나우드기 파이렐다 기나 옌리 파이레나 와사도 토이누가 레하우고다 탕갈라가 까남도 짱아빠 야르시다 나마시 간베야래 나시디 닝골모 와얌나 빠마 나마세 닝골모 와기 마군 칸갈람라게 농문이니 하우크레 징카이기 마맘빠 마시마나우 싱수 mayamda toina khatnari singkhaigi mayamba ahal bora zauna bazi mana to munatro bazi gi maga konda umana karigi ningol mo wa inkriba ha aisu aigi yum pali bani mama phazatona asauba nangbu po piriba namana pai khoibu yokpa konbada alna yokpa atomana yokpa yoktaba haiba amamuk leibrane ha aigana pagana noina chinaw ani yolakpadadi chap manam yengamada yolakibani karigino moi mapana wa ngangjribudubo mapa mangol zauna tapna aigi wakal ama leijai mama kanadasu yetaba haibu wakal ama aina hukkadaba sak ado aigi humang mamalna talaga thongba sak natrabadi hukpa ngamloine mama aina makhoini yolakpada karamba imungdagi chengmiruk ama puraga pijarakpa yaukibagene ha nangdi aigi pukjal khangbadaine kanade nachanupa tombadusu yumda halo haigano yumsida aikhoinigi leifam yumfam leitrabagumbani aduna chingya lamhang amuda chakrasi borazawgi nupidu ngasaidigi phamlambani borazawgi nupina tapna ima bazi nachanupagise imaga baziga nusidaba yokningdaba nati singkhaida sawbani mayamba mu oizaragasu manaw nupa warakpa ngamdre ima hoinasu wai amata hayaningbado haibidabadagi ima basi hoida waraujarini bora zauna sanare aikhoi anisu noida leirasira laikai mamangda maishi thambam leitreni ikaiba sopa nangbai nangba punna dum nangminabana phatro ha mangol zauna sanare ai hayengdo 징카이기 문학도 썩게 워리 파슨 사람게 юм들라 우야자가나 소라 손도게 하렴게 파자도나 마빠 아두 하이하이데다 앙앙니 와칼 마뿡 파드나 마윰 빤바니 템라가 거우시 nganbagi yumda memtondu phairena phutharambagi pau ama phongphong sana lai nganbagi mapa ibobidu nganba thabak halakpa ngairi ngai sini haibada ontokna lemjakhijeda nupi mapamse asomgi masanupi yaima lawba ibungodusu aikhoi nganbaga mihul laipeti manabra khangdene ngasi ai saraktana moi anise amukta pulallaga nupi mapamda amukta thajansira maugi mamadusu phana naha dum oiri hai mana leribasisu nupa mayum nata maline mapam oira maline mana mapamda lesinbadagi masimanaw loina chenkibani haine kaya sathigraba nupino nganbada matomta phipa kamaga thongalamna sensile ibobina hey nangdi kadai phabo selure bungo nganbada chelambadagi mapagi manada sangai aduga lepi nupi mapam phawba chelubani basi ama nupi atombigi nupa angangdudi hojik phawba ningol mawa illaga lehorine sumang wai ka taidana lai thongmai ka thandana kusuduga maidaduga aidi aikhoi thoinugi manaw nupi atombido masam tena kaktali boi khaludana munna yengluraga thoinugi mama memtonga masana pi atombidugana nakanda charawa laga lerembaduda nungdum masabum pairaga mayumda thomjillamani adugumbadudi taurunuda nangbu pauma tarabrine nganba kari paunu basi asomgi nupi yai malauba allama leikhitrabado mamingdu kari haiba aibu o phairen haiba naha nongma ibungoduna maugi mamado phana phajana phutharamla malene bawbudi
khara hinjina tamlakpabudi oiramba ya haibu waridudi taba phana nungairi hei bazi angamba mina warak piramba kaisu kaide aigi wadi bazi nupi ma yengbase lei thoinuna yumse leiraga yumse chokhat pa karisu purakloi imung mahi hena langani mahusagi thokdok singdo khara khara ningsingbiyu ko bazi ngan bagi mama dusu thongal dagi hobe hobe chenglei hai ibungo ngan ba hojik thoinu hoida salan sanare mane ne nupi atomi lawba angang dugi mabaga mamaga do masa nupa lawba lakpada memton ga yam thina khanna khra male ne ima lekai thangnabani na paudi thukraba somda mangol chawdu khudang takhallaga memton da hei ibe ma hage nang aina ibe ma da thoina kaiba wayo ta sisina kibleite lekai kuma yengleba singsina su loina taba ngaktani isa nupa ga wari sage lakpani aidi ipa isa wari sabada ibe ma na thingpham thokte ko ta dagi wado aina sukta ta ningde ne nasa nupa masani yazaraga ningol ma wa injabani aina mahi marangka tawsiluba karisu leite ko Jingkai gi mama phajatona ibe ma aikhoi ni isa nupa do nangna mahi tawsilin haikibro ha jingkai hai adha mora nang mapana thorong ne nang aina changlak ne lambi de sorosor singaga pu haibro ha thoro yam thuna tholo imung de leimadu ayuk mama masa sarawan bagi chakpu kham masa du pairaga chakja khom huklaga jingkai da nang mapan thokpa yaroi ko hek thokpada nang ai phangje khango aise migi dum oikhre hari oi yumda loi ai nang yam nusi nanga kaina bangam moi leima nang ai bu thadok laga chakhinu ai tomte hingba ai tomte hingbudo wahaurani leima aduna ne aina haise nang ai nusi radi sida dum legadaba thoinu du lehaugi kada as anganga loina harpo tare ne masi maning thusi thoklaga nungna thomni se lihauna ije kasai gi nungdo isina thomaira dudi kai ge no he nataina thomamani aina sinsengi ngai jingkhaina sumawai tari ngai adu gando adu thomlamani ai uhowi ideila amro haise natai di ayu angan makhudingi hakjang sajil oina adum chelakpani somda aina nga ise noina taido aisi pamdraba jala sini nongmutasu ai lawba lakte aina haibadi aina ma pambai wabudi nataba angang uningi kaina yumda lo kaina nongmuta lakti mi lehaudu matomda kanokjari maril khabase aikhoi gina khai hin basani kari haiba lehau maril khabasibu ai hidu ne henbra nangi du ne henbra haibadudi nataina ai lobu sulak laktri base masida dum khango madi nupi mathi ne haidana mukta leikrabani sida maril kem khai khade do adum khango natai do leihauna as tokside je adugi wadudi aikhoi tayai do aigi da phongna changlaklaga ima putharam libaduni aduda dum khango aikhoi tayai gi marildi thoinuga lehauga dusu lehaugi ka manungda magi nupa thagatnabada pudrupada thindatna rei lehaugi angang dusu phongda longni hippaga wawa kapai masi manau ani du mamai singdu khujin mamina pumloi loinare somna leimaga singkhai gadu magi kada jingkhaina sidi sum khanara lerni leima noi mai wangangse akampet yamni yawe akhoi madi baji sokpa yadabani yingbada mong hadabai wani imana baji nusibai sangdi aroibini hairu kanare haidi adu onaba khulai puthu amjiba ngamjiba ganamtana puthokpa kaino tamsa aina nang nusiri sidagi henbraise hojik nusibu onaba khulai sara uro ha ish nangdi ai nusibu sunatana aina nang nusiraga mapanda phajatoi nga memton gadu khudobi thina duna launnarakpadagi moi anidu sumsum naksinarakli memton du masamna chena punsinkhre phajaton suma khwangdu khwangse laksenkhre phajatona magi se aigi samni lamakadoise adui tardi sat auna paktharaga maklab ase kolaga paina langkhige memtona masamse khuda ma pairaga phodi haibagumna ne hekta haidatlage memtona phajaton tamna masamdu lamaga yungna sensilei
ꯐꯖꯇꯣꯟꯁꯨ ꯁꯠ ꯂꯥꯎꯅ ꯄꯥꯛꯊꯔꯒ ꯃꯦꯝꯇꯣꯟꯒꯤ ꯃꯀ꯭ꯂꯥꯞꯇꯨ ꯇꯥꯞ ꯂꯥꯎꯅ ꯀꯣꯜꯂꯒ ꯈꯨꯎꯅ ꯁꯧꯔꯒ ꯃꯦꯝꯇꯣꯟꯗꯨ ꯐꯖꯇꯣꯟꯅ ꯁꯨꯃꯥꯡ ꯃꯌꯥꯏꯔꯣꯝꯗ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯃꯦꯝꯇꯣꯟꯗꯨ ꯆꯤꯡꯈꯩꯅ ꯏꯁꯤꯡ ꯍꯩꯗꯣꯛꯄꯒꯨꯝ ꯅꯣꯡ ꯆꯨꯔꯝꯕꯒꯨꯝ ꯋꯥꯏ ꯇꯩꯔꯝꯕ ꯃꯔꯛꯇꯨꯗ ꯃꯃꯥꯏꯗꯨ ꯂꯩꯈꯣꯝ ꯃꯔꯛꯇꯨꯗ ꯒꯤꯔꯤ ꯒꯤꯔꯤ ꯁꯤꯠꯂꯒ ꯄꯥꯏꯁꯤꯟꯈꯤ꯫ ꯐꯖꯇꯣꯟꯗꯨ ꯃꯦꯝꯇꯣꯟ ꯇꯝꯅ ꯁꯠ ꯂꯥꯎꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯦꯝꯇꯣꯟꯒꯤ ꯃꯁꯝꯗꯨ ꯈꯨꯗꯥ ꯄꯥꯏꯔꯒ "ꯅꯪ ꯌꯥꯝꯅ ꯉꯝꯂꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯌꯥꯝ ꯉꯝꯂꯕ ꯅꯠꯇ꯭ꯔꯕ? ꯅꯋꯥ 4-5 ꯅꯥꯏꯔꯒ ꯅꯌꯨꯝꯗ ꯄꯨꯁꯤꯟꯗꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯜꯍꯟꯕ ꯉꯝꯃꯤ꯫ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯐꯧꯗꯤ ꯍꯥꯏꯕꯒꯨꯝꯅ ꯍꯥꯏꯗꯠꯂꯝꯒꯦ ꯅꯪ." ꯁꯣꯝꯗ ꯃꯪꯒꯣꯜ ꯆꯥꯎꯅ "ꯍꯩ ꯃꯃꯥ, ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯐꯖꯗ꯭ꯔꯦꯅꯦꯍꯦ ꯅꯣꯏꯒꯤꯗꯣ. ꯃꯁꯝꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯣ. ꯍꯩ ꯃꯃꯥ." ꯏꯍꯦ, ꯃꯁꯝꯁꯤ ꯄꯥꯏꯔꯒ ꯃꯦꯝꯇꯣꯟꯒꯤ ꯃꯀꯣꯛꯁꯦ ꯐꯤꯌꯥꯡꯈꯣꯛꯀꯤ ꯎꯈꯣꯡꯁꯤꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯕꯁꯦ꯫ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯁꯤꯅ ꯎꯞꯇꯅ ꯑꯃꯨꯛ ꯊꯥꯖꯤꯟꯕꯤꯈ꯭ꯔꯦꯅꯦ. ꯑꯁ, ꯌꯦꯡꯍꯩꯗ꯭ꯔꯦꯗꯣ. ꯑꯔꯦꯝꯊꯣꯛꯀꯤ ꯂꯥꯛꯆꯔꯝꯃꯤꯗꯀꯣ ꯑꯩꯁꯦ. ꯏꯆꯥꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯟꯈꯤꯕꯒꯤ ꯏꯖꯠ ꯈꯔ ꯃꯥꯡ ꯂꯩꯕꯒ. ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯍꯥ? ꯍꯩ ꯐꯖꯇꯣꯟ, ꯅꯪꯕꯨ ꯃꯤꯒꯤ ꯃꯃꯥꯗꯣ ꯁꯤꯕ ꯇꯥꯔꯦꯅꯦꯍꯦ. ꯃꯃꯥꯏꯗꯣ ꯃꯥꯏꯔꯦꯟ ꯃꯁꯨꯡ ꯃꯥꯜꯂꯦꯅꯦ ꯅꯪꯕꯣ." ꯁꯣꯝꯗ ꯂꯩꯍꯥꯎꯒ ꯊꯣꯏꯅꯨꯒꯗꯨ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯊꯣꯏꯅꯨꯅ "ꯃꯣꯏ ꯅꯨꯄꯥ ꯑꯩꯁ ꯃꯌꯨꯝ ꯆꯠꯈ꯭ꯔꯖꯥꯠꯂꯥ?" ꯂꯩꯍꯥꯎꯅ "ꯆꯠꯂꯝꯃꯅꯤ. ꯏꯃꯥꯒꯤ ꯈꯣꯟꯖꯦꯜ ꯈꯛꯇꯅꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯏꯁꯦ." ꯊꯣꯏꯅꯨꯅ "ꯃꯣꯏ ꯅꯨꯄꯥ ꯃꯌꯨꯝ ꯆꯠꯈ꯭ꯔꯖꯥꯠꯂꯥ?" ꯂꯩꯍꯥꯎꯅ "ꯆꯠꯂꯝꯃꯅꯤ. ꯏꯃꯥꯒꯤ ꯈꯣꯟꯖꯦꯜ ꯈꯛꯇꯅꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯏꯁꯦ." "ꯑꯣ, ꯏꯃꯥꯗꯨꯕꯨ ꯀꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯝꯂꯕ ꯖꯥꯠꯅꯣ ꯃꯣꯏ ꯃꯃꯥꯗꯨꯅ? ꯐꯅ ꯀꯨꯏꯔꯦ ꯏꯃꯥꯅ ꯀꯞꯄꯒ ꯑꯀꯥꯝꯄꯦ ꯊꯥꯡꯗꯅ ꯆꯤꯡꯈꯩꯒꯤ ꯃꯃꯥ ꯃꯄꯥꯗ ꯆꯩꯔꯤꯁꯦ. ꯏꯃꯥꯒꯤ ꯃꯈꯣꯜꯁꯤꯁꯨ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯃꯈꯣꯜ ꯃꯥꯜꯂꯦ ꯀꯞꯄ ꯍꯦꯃꯟꯗꯅ. ꯑꯗꯨ ꯏꯆꯦ, ꯅꯪꯒꯤ ꯃꯥꯏꯗꯣ ꯈꯨꯆꯤꯟ ꯃꯃꯤꯅ ꯂꯣꯏꯔꯦ. ꯃꯤꯅ ꯍꯪꯉꯛꯑꯗꯤ ꯍꯧꯗꯣꯡꯅ ꯈꯣꯠꯄꯅꯤ ꯍꯥꯏꯌꯨꯀꯣ. ꯏꯃꯥꯗꯁꯨ ꯍꯥꯏꯌꯨ." "ꯑꯁ, ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯗꯣꯡꯗꯣ ꯂꯩꯀꯥꯏꯒꯤ ꯊꯤꯕꯣꯡ ꯌꯥꯎꯕꯁꯤꯡꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦꯅꯦ." "ꯍꯣꯏ ꯍꯥꯏꯒꯦ. ꯅꯪꯁꯨ ꯅꯃꯥꯏꯗꯣ ꯈꯨꯆꯤꯟ ꯃꯃꯤ ꯉꯥꯛꯇ ꯉꯥꯏꯔꯦ. ꯂꯩꯍꯥꯎ, ꯅꯪꯒꯤꯗꯨꯁꯨ ꯍꯧꯗꯣꯡꯅ ꯈꯣꯠꯄꯅꯤ ꯍꯥꯏꯌꯨꯀꯣ." ꯆꯤꯡꯈꯩꯒ ꯂꯩꯃꯒꯗꯨꯁꯨ ꯀꯥ ꯃꯅꯨꯡꯗ ꯂꯩꯃꯅ "ꯇꯝꯆꯥ, ꯑꯩ ꯆꯔꯥ ꯋꯥꯟꯕꯩ ꯄꯨꯈꯝꯁꯦ ꯑꯝꯇ ꯐꯦꯡꯗꯣꯛꯑꯣꯆꯣ." "ꯑꯁ, ꯏꯪꯉꯤ. ꯍꯣꯔꯦꯟ ꯆꯥꯛ ꯊꯣꯡꯂꯝꯗꯥꯏꯗ ꯏꯔꯨꯖꯕꯗ ꯐꯦꯡꯒꯦꯕ." "ꯆꯥꯛꯔꯤꯡ ꯄꯛꯀꯅꯤ. ꯌꯥꯔꯣꯏ. ꯍꯧꯖꯤꯛ ꯐꯦꯡꯗꯣꯛꯂꯨꯆꯣ. ꯅꯠꯇ꯭ꯔꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯨꯁꯤꯔꯥ?" "ꯑꯩꯗꯤ ꯆꯪꯉꯣꯏ. ꯅꯣꯏ ꯃꯥꯏ ꯈꯣꯟꯖꯦꯜꯁꯦ ꯃꯤ ꯁꯤꯕꯗ ꯀꯞꯄꯒꯤ ꯃꯥꯜꯂꯤ." ꯁꯣꯝꯗ ꯃꯦꯝꯇꯣꯟꯗꯨ ꯂꯩꯈꯣꯝ ꯃꯔꯛꯇ ꯃꯈꯣꯡ ꯑꯅꯤꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ "ꯍꯧꯖꯤꯛꯁꯨ ꯀꯤꯕꯤꯗꯦ. ꯉꯝꯊꯣꯛꯅꯕ ꯀꯤꯗꯤꯌꯦ. ꯀꯤꯗꯦ ꯍꯥꯏꯔꯤꯕꯁꯤꯗꯤ. ꯂꯩꯈꯣꯝꯅ ꯇꯨꯁꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒꯅꯦ ꯉꯝꯕ ꯁꯛꯂꯒ ꯆꯦꯟꯈꯤꯅꯨ. ꯐꯨꯕꯕꯨꯗꯤ ꯃꯥꯅ ꯐꯨꯔꯝꯃꯦ ꯍꯥꯏꯕꯨ ꯅꯥꯕꯤꯗꯤꯌꯦ. ꯑꯣ ꯑꯌꯥ, ꯑꯣ ꯏꯃꯥ. ꯑꯁ, ꯀꯗꯥꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡꯗꯣ ꯃꯃꯥꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯂꯒ ꯀꯅꯥꯝꯇ ꯍꯦꯛ ꯏꯇꯦꯡ ꯄꯥꯡꯗꯦ ꯃꯤ. ꯑꯩꯅ ꯅꯣꯏꯁꯤꯗ ꯊꯝꯃꯤꯁꯦ ꯏꯇꯦꯡ ꯄꯥꯡꯅꯕꯅꯤꯅꯦꯍꯦ. ꯅꯣꯏꯍꯨꯝꯁꯤꯗ ꯂꯩꯍꯜꯂꯤꯕꯁꯦ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯅꯕꯅꯤꯅꯦꯍꯦ. ꯀꯣꯛꯁꯤꯗꯤ ꯐꯧ ꯁꯃꯥꯏ ꯑꯃꯅ ꯅꯟꯁꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯗꯅ. ꯑꯁ, ꯂꯨꯝꯕꯅ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯕꯁꯤꯗꯤ." ꯐꯩꯔꯦꯟꯒꯤ ꯌꯨꯝꯗꯅꯤ. ꯐꯩꯔꯦꯟꯗꯨ ꯃꯆꯦ ꯆꯅꯨꯅ ꯍꯧꯖꯤꯛꯁꯨ ꯆꯩꯕ ꯂꯦꯞꯇ꯭ꯔꯤ. "ꯅꯪ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇꯦ ꯈꯪꯉꯨꯀꯣ ꯏꯕꯨꯡꯉꯣ." "ꯀꯔꯤꯅꯣ ꯏꯆꯦ? ꯏꯆꯦꯒꯤ ꯑꯩ ꯂꯩꯔꯤ. ꯑꯩꯒꯤꯁꯨ ꯏꯆꯦ ꯂꯩꯔꯤ. ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯅꯥꯃꯨꯛ ꯅꯦꯛꯂꯒ ꯌꯨꯝꯁꯦ ꯉꯥꯛꯍꯟꯁꯦ ꯍꯥꯏꯔꯤꯅꯣ? ꯀꯅꯥꯃꯨꯛ ꯅꯦꯛꯂꯒ ꯑꯩꯈꯣꯏꯅꯤꯒꯤ ꯄꯥꯝꯕꯣꯝꯁꯦ ꯑꯃꯨꯛ ꯃꯨꯛꯍꯟꯈꯤꯁꯦ ꯍꯥꯏꯔꯤꯅꯣꯃꯤ? ꯑꯩꯒꯤ ꯄꯥꯝꯕꯣꯝꯁꯤꯁꯨ ꯑꯗꯨꯝ ꯄꯧꯕꯅꯦ. ꯏꯆꯦ, ꯇꯨꯗꯣ ꯌꯦꯡꯉꯨꯇꯣ. ꯀꯩꯅꯣꯝꯒꯤ ꯑꯉꯥꯡꯅꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ. ꯃꯤꯅ ꯉꯥꯡꯉꯤꯕꯁꯦ ꯐꯥꯒꯤ ꯇꯥꯊꯣꯛꯀꯅꯨꯅꯦ. ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯒ ꯃꯤ ꯐꯨꯔꯤꯕꯗꯣ ꯃꯗꯨꯒꯤ ꯍꯥꯏꯋꯥꯅꯤ." "ꯏꯆꯦ, ꯑꯩꯅ ꯈꯨꯠ ꯍꯥꯟꯅ ꯊꯥꯕ ꯅꯠꯇꯦꯀꯣ. ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩ. ꯂꯩꯀꯥꯏꯗꯣ ꯃꯤꯔꯦꯝꯅ ꯋꯥꯏ ꯆꯥꯏꯖꯔꯒꯁꯨ ꯑꯩꯒꯤꯗꯃꯛ ꯑꯣꯏꯗꯕꯗꯤ ꯑꯝꯇ ꯉꯥꯡꯂꯣꯏ ꯃꯤꯔꯦꯝꯁꯤꯡꯗꯣ. ꯅꯨꯡꯉꯥꯏꯔꯕ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯄꯗ ꯈꯨꯕꯥꯛ ꯈꯨꯅꯕ ꯉꯥꯛꯇꯅꯤ ꯃꯣꯏ ꯂꯩꯀꯥꯏꯗꯣ. ꯃꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯣꯏꯅ ꯑꯣꯏꯗꯕ ꯍꯦꯛ ꯉꯥꯡꯕꯗ ꯃꯣꯏꯒꯤ ꯀꯨꯝꯍꯩ ꯂꯣꯏꯔꯦ. ꯑꯩꯒꯤ ꯀꯨꯝꯍꯩ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕ ꯐꯪꯂꯔꯣꯏ. ꯑꯩꯁꯨ ꯃꯣꯏ ꯃꯌꯥꯝ ꯂꯩꯕꯒꯤ ꯃꯣꯏꯅ ꯑꯩꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕꯤꯕꯒꯤ ꯐꯠꯇꯕꯤ ꯃꯃꯥꯗꯣ ꯐꯨꯕ ꯉꯝꯖꯍꯧꯔꯤꯕꯅꯤ." "ꯌꯥꯔꯦ, ꯋꯥꯁꯦ ꯐꯥꯒꯤ ꯌꯥꯝ ꯇꯥꯍꯟꯒꯗꯧꯔꯦ ꯅꯪꯅ. ꯑꯩꯒꯤꯁꯦ ꯅꯪꯉꯣꯟꯗ ꯂꯛꯅꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ. ꯂꯩꯍꯥꯎꯗꯨꯕꯨ ꯁꯨꯛꯂꯥꯛ ꯂꯥꯛꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯆꯦ, ꯃꯃꯥ ꯂꯨꯁꯤꯗ꯭ꯔꯤ ꯃꯈꯩꯗꯤ ꯃꯆꯥꯅꯨꯄꯤ ꯑꯝꯇ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯛꯑꯣꯏ." "ꯏꯆꯦ, ꯑꯩ ꯀꯩꯅꯣꯝ ꯈꯜꯂꯤ." "ꯀꯔꯤꯅꯣ?"
이제 ꯑꯩ ꯃꯇꯝ ꯈꯔ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯟꯁꯤꯟꯅꯔꯒ ꯃꯣꯏ ꯏꯃꯨꯡꯗꯣ ꯃꯊꯪꯒ ꯑꯣꯜꯂꯨꯒꯦꯗꯣ ꯃꯃꯥꯗꯨ ꯅꯤꯡꯉꯣꯜ ꯃꯋꯥ ꯍꯥꯏꯕꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯤꯡꯁꯤ ꯇꯥꯕꯗ ꯈꯥ ꯂꯩ ꯈꯪꯗꯕ ꯃꯈꯩ ꯑꯣꯜꯍꯟꯒꯦꯕ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯏꯕꯨꯡꯉꯣ ꯃꯁꯤ ꯑꯍꯜ ꯂꯧꯕ ꯅꯪ ꯇꯥꯗꯗꯣ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯑꯝꯇ ꯆꯠꯂꯨꯁꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤꯁꯨ ꯃꯥꯏ ꯊꯝꯐꯝ ꯂꯩꯕ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯑꯩꯅ ꯌꯨꯝ ꯄꯥꯟꯕꯒ ꯈꯪꯗ꯭ꯔꯦ ꯅꯨꯄꯥꯒ ꯐꯪꯗ꯭ꯔꯦ ꯃꯥꯏ ꯊꯝꯐꯝꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯃꯧ ꯂꯥꯛꯂꯒ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯦ ꯀꯥꯏꯗꯨꯗꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯊꯤꯅ ꯇꯧꯕꯤꯕꯅꯦꯅ ꯁꯟꯗꯣꯛꯂꯝꯗꯣꯏꯅꯤ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯌꯨꯝꯒꯤ ꯃꯧꯒ ꯌꯨꯝꯒꯤ ꯂꯩꯁꯥꯕꯤꯒ ꯄ꯭ꯔꯃꯥꯟ ꯇꯧꯅꯔꯤꯕꯅꯤ ꯊꯕꯛ ꯏꯅꯕꯒꯤ ꯈꯠꯅꯕꯗ ꯑꯗꯨꯅꯅꯦ ꯌꯥꯝ ꯏꯀꯥꯏ ꯑꯩ ꯐꯩꯔꯦꯟꯒ ꯆꯅꯨꯒꯗꯨ ꯉꯥꯟꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯉꯥꯟꯕꯗꯤ ꯐꯩꯔꯦꯟ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯁꯤꯕꯨ ꯊꯣꯏꯅꯨꯒꯤ ꯃꯅꯥꯎꯅꯨꯄꯤ ꯂꯧꯗꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯅꯦ ꯂꯩꯃ ꯂꯨꯍꯣꯡꯕꯗ ꯂꯩꯃꯒꯤ ꯅꯨꯄꯥꯗꯣ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯟꯒꯗꯕ ꯃꯁꯛꯅꯦ ꯍꯥꯏꯔꯝꯕꯒꯤ ꯄꯥꯊꯣꯛ ꯊꯣꯛꯅꯈꯤꯕꯗꯣ ꯃꯔꯤꯜ ꯈꯥꯕ ꯑꯉꯥꯡꯅꯤ ꯍꯩ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯌꯥꯝ ꯊꯥꯖꯗꯅ ꯀꯥꯟꯅꯗꯦ ꯅꯌꯥꯝꯕ ꯀꯣꯟꯒꯦ ꯂꯥꯎꯁꯦ ꯑꯁ ꯌꯥꯝ ꯊꯥꯖꯗꯦ ꯋꯥꯅꯤ ꯇꯥꯗ ꯅꯅꯥꯎꯁꯤ ꯑꯙꯥ ꯃꯣꯔꯥꯡꯗꯨ ꯆꯨꯒꯦꯕꯨ ꯆꯨ ꯌꯥꯗ꯭ꯔꯦꯅꯦ ꯉꯥꯟꯕꯒ ꯐꯩꯔꯦꯟꯒꯗꯨ ꯀꯣꯜꯂꯒ ꯃꯅꯪꯒꯅ ꯅꯨꯡꯁꯤꯅ ꯄꯨꯄꯣꯞ ꯊꯥꯅꯔꯒ ꯉꯥꯟꯕꯅ ꯍꯦꯔ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯙꯥ ꯃꯣꯔꯥ ꯆꯨꯕꯕꯨ ꯅꯤꯡꯉꯣꯜ ꯃꯋꯥꯁꯦ ꯁꯦ ꯑꯃꯨꯛꯇꯪ ꯏꯟꯊꯣꯛꯂꯨꯔꯒ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯜꯂꯨꯁꯤꯔꯣ ꯍꯥ ꯆꯅꯨꯅ ꯑꯁ ꯃꯊꯣꯡ ꯆꯥꯗꯦꯍꯦ ꯅꯣꯏꯅ ꯆꯤꯟꯅꯅꯥꯎꯁꯦ ꯉꯥꯟꯕꯅ ꯏꯆꯦ ꯃꯊꯣꯡ ꯆꯥꯗꯕꯒꯤꯅꯤ ꯅꯨꯄꯤꯅ ꯈꯨꯜꯂꯤꯡꯕ ꯌꯨꯝꯗꯨꯗ ꯅꯤꯡꯉꯣꯜ ꯃꯋꯥꯏꯜꯍꯟꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯑꯃ ꯑꯥꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯃ ꯏꯜꯂꯒ ꯂꯩꯕꯗꯣ ꯏꯪ ꯇꯞꯄ ꯉꯥꯀꯤꯆꯧ ꯑꯁꯤꯕꯒꯤ ꯀꯨꯆꯨ ꯃꯥꯟꯕꯗꯣ ꯃꯥꯗꯧꯅ ꯏꯪ ꯇꯞꯄꯝꯃꯗꯤ ꯃꯣꯏ ꯃꯃꯥꯅ ꯑꯩꯈꯣꯏꯅꯤꯁꯨ ꯈꯨꯠꯆꯞꯄꯤꯅ ꯉꯥꯄ꯭ꯔꯨꯝ ꯆꯞꯄꯒꯨꯝꯅ ꯆꯞꯈ꯭ꯔꯗꯕꯅꯤ ꯏꯕꯥꯅꯤꯁꯨ ꯉꯥꯟꯕꯒꯤ ꯃꯄꯥꯒ ꯃꯃꯥꯒꯗꯨ ꯂꯩꯈꯣꯝ ꯄꯨꯝꯇꯩ ꯇꯩꯔꯒ ꯃꯅꯤꯡꯂꯣꯝꯗꯩ ꯊꯣꯔꯛꯏ ꯆꯅꯨꯅ ꯕꯥꯖꯤꯒ ꯏꯃꯥꯒ ꯅꯠꯇ꯭ꯔꯣ ꯏꯕꯣꯕꯤꯅ ꯍꯩ ꯅꯣꯏ ꯑꯅꯤꯕꯨ ꯑꯩꯈꯣꯏ ꯃꯧꯒꯤ ꯃꯅꯥꯎꯅꯨꯄꯤ ꯂꯧꯕꯗꯣ ꯅꯠꯇ꯭ꯔꯅꯦ ꯍꯥ ꯐꯩꯔꯦꯟꯅ ꯑꯩꯒꯤꯗꯤ ꯏꯃꯥ ꯕꯥꯖꯤ ꯂꯩꯖꯗꯕꯅꯤꯅ ꯏꯃꯥꯒ ꯕꯥꯖꯤꯒꯗ ꯑꯃꯨꯛꯇ ꯈꯨꯔꯨꯝꯖꯒꯦ ꯑꯗꯨ ꯇꯧꯒꯗꯕꯅꯤꯅꯦ ꯁꯦ ꯃꯃꯥ ꯀꯌꯥꯗ ꯅꯨꯡꯁꯤꯕꯅꯤ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯅꯄꯥꯒꯤ ꯈꯨꯠꯁꯦ ꯇꯨꯔꯦꯟ ꯏꯁꯤꯠꯂꯨꯕꯒꯤ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯐꯤꯗꯥꯗꯣ ꯕꯦꯝꯃ ꯅꯪ ꯂꯧꯊꯣꯛꯂꯨꯔꯣ ꯈꯨꯗꯦꯡ ꯑꯃꯒ ꯀꯣꯝꯄꯥꯛ ꯑꯃꯒꯁꯨ ꯆꯥꯛꯈꯨꯝꯗꯩ ꯄꯥꯏꯔꯛꯎ ꯄꯨꯔꯛꯎꯀꯣ ꯅꯨꯡꯉꯥꯏꯔꯦ ꯏꯕꯣ ꯏꯊꯥ ꯊꯥꯖꯗꯅ ꯅꯆꯤꯟ ꯅꯅꯥꯎ ꯂꯥꯛꯂꯒ ꯈꯨꯔꯨꯝꯂꯕꯁꯤꯗꯤ ꯉꯥꯟꯕꯒꯤ ꯃꯃꯥꯗꯨꯅ ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯤꯡ ꯂꯦꯛꯊꯣꯛꯈ꯭ꯔꯣ ꯌꯥꯗꯕ ꯇꯧꯔꯅꯨ ꯅꯨꯃꯤꯗꯥꯡꯅꯦ ꯋꯥ ꯈꯔ ꯇꯥꯟꯅꯁꯤ 이보비나 호이네 렉토크로네 누미당 인상 하범 사톡시 이베마스 톨락레 이베마 ngasi hingsimadi sida ipagda lekthokro ipaisa harau harau chaksaramta saminasi phairenga sanugodusu hoi hairami numidangdu nganbagi mamana phairenda noina chilanau ani memtongida numit kharani ningol mawa illuro aduga memtonda ningol mawa se pungki ekta khielamo masanupi ahumdusu mapamda amuk hana laningtanaba thabak khara tawramo ibobina ngamjaragadi chuja aputpa kusu manba yengda hanggoiba manba nupa dusu mayumdane thindok piramo januna basi angang oi tawrini ngarang nahando ibungodugi mamampa laklaga ine memtondo yam phubirama male nganbagi mamana lekai di kayimde khamdong kodok tawdaba zala nganbana karinoima mina memtondo phuraga imana adiyam khamdong ningiduna ihe mi khanaradi khamdokpam thoktrani bungo nangbo phairena ima atopa lekai amadagi mi laklaga yumda mi phuramlaga lekaina khamdokta bhai basinadi memtondo subchilam haibu natro adu ei tarabadi aiga tadagana aroi boina subchilam bataba nganbaga phairen gana memton hoida ningon mawa ilakli basi chayol ama pharakli phairen ga nganbagana ningol mawa illi mongdu praman oina harabada hawdongna mapugi makhongda turengam loi khetlaga mamaidu jap yunglaga khongbagum-bani phairen ga nganbagana memtona tawjariba mong adugi warini mathaki hawdonggi warisi hawjik memtongi yumda ningol mawa ahongga loinana thoinu lehaw leima aduga memtonga puna sak saminari
ꯃꯦꯝꯇꯣꯟꯗꯨ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯈꯨꯗꯦꯡꯃꯨꯛ ꯄꯥꯛꯄ ꯄꯨꯈꯝꯗꯨꯗ ꯈꯦꯒꯠꯗꯨꯅ ꯆꯥꯛ ꯆꯥꯔꯤ ꯑꯗꯨꯒ ꯈꯨꯕꯥꯛꯇ ꯄꯛꯄ ꯆꯥꯛꯁꯤꯡꯗꯨ ꯄꯨꯈꯝ ꯑꯁꯤꯗꯨꯗ ꯒꯦꯔꯦ ꯒꯦꯔꯦ ꯈꯦꯠꯆꯤꯜꯂꯒ ꯑꯈꯦꯠꯄ ꯆꯥꯛꯇꯨ ꯃꯈꯣꯏꯅ ꯐꯖꯅ ꯇꯥꯁꯤꯜꯂꯒ ꯃꯇꯨꯝ ꯇꯥꯁꯤꯜꯂꯒ ꯃꯌꯥꯗ ꯑꯃꯨꯛ ꯍꯨꯛꯆꯤꯜꯂꯤ ꯉꯥꯟꯕꯗꯤ ꯃꯦꯝꯇꯣꯟꯒꯤ ꯆꯥꯛ ꯈꯨꯆꯥꯗꯨ ꯎꯕꯗ ꯍꯩꯅꯗꯕꯅ ꯂꯣꯏꯔꯤ ꯉꯥꯟꯕꯅ ꯐꯩꯔꯦꯟꯗ ꯐꯩꯔꯦꯟ ꯅꯪ ꯆꯥꯛ ꯑꯣꯛꯑꯕꯣ ꯇꯥꯗꯒꯤ ꯆꯥꯝꯇ ꯌꯥꯎꯗ꯭ꯔꯦꯅ ꯆꯥ ꯍꯥꯞꯄꯛꯀꯦ ꯇꯥꯗ ꯃꯦꯝꯇꯣꯟꯗꯨ ꯍꯔꯥꯎꯅ ꯉꯥꯟꯕꯗ ꯉꯥꯟꯕ ꯆꯥ ꯍꯥꯞꯄꯛꯀꯦꯀꯣ ꯆꯤꯡꯈꯩꯅ ꯏꯃꯥ ꯑꯩꯉꯣꯟꯗꯤ ꯍꯥꯞꯄꯒꯦ ꯏꯃꯥꯒꯤ ꯆꯥꯛꯇꯣ ꯃꯍꯤ ꯉꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯈꯣꯡꯕꯥꯟꯗ ꯉꯥꯅꯨꯅ ꯏꯔꯣꯏꯔꯝꯕ ꯌꯥꯝ ꯃꯥꯜꯂꯤ ꯏꯟꯁꯥꯡ ꯃꯆꯨꯗꯣ ꯈꯨꯆꯨ ꯉꯥꯛꯇ ꯉꯥꯏꯔꯤ ꯍꯦꯔꯥ ꯏꯟꯁꯥꯡ ꯃꯍꯤ ꯇꯣꯠꯄꯒꯤ ꯆꯦꯟꯁꯤꯟꯕꯒꯤꯅꯤ ꯁꯤꯗꯤ ꯐꯩꯔꯦꯟ ꯅꯪꯒꯤ ꯆꯥꯛ ꯌꯥꯎꯗ꯭ꯔꯦꯅ ꯍꯩ ꯉꯥꯏꯈꯣ ꯑꯩꯒꯤ ꯁꯤꯗꯒꯤ ꯆꯥꯛ ꯍꯨꯜꯂꯛꯀꯦꯀꯣ ꯐꯩꯔꯦꯟꯅ ꯏꯃꯥ ꯑꯩꯒꯤꯗꯤ ꯌꯥꯔꯅꯤ ꯑꯣꯛꯀꯤ ꯊꯝꯕꯤꯔꯣ ꯌꯥꯔꯣꯏ ꯑꯩ ꯆꯥꯛꯁꯦ ꯍꯨꯜꯂꯛꯀꯦꯁꯦ ꯁꯦ ꯄꯨꯈꯝꯗꯨ ꯀꯗꯥꯏ ꯐꯩꯔꯦꯟꯗꯨ ꯃꯥꯒꯤ ꯄꯨꯈꯝꯗ ꯃꯈꯨꯠꯇꯣ ꯍꯝꯖꯤꯜꯂꯤ 이마기 ꯆꯥꯛ ꯈꯨꯆꯥꯗꯣ ꯑꯩ ꯄꯨꯛꯀ ꯂꯣꯏ ꯍꯪꯒꯠꯈ꯭ꯔꯦ ꯅꯆꯥꯅꯨꯄꯤꯗ ꯍꯥꯞꯄꯤꯌꯨ ꯃꯥꯒꯤ ꯆꯥꯛ ꯌꯥꯎꯗ꯭ꯔꯤ ꯂꯩꯍꯥꯎꯅ ꯍꯥꯞꯄꯛꯀꯅꯨ ꯏꯃꯥ ꯑꯩ ꯑꯉꯥꯡꯒ ꯆꯥꯃꯤꯟꯅꯔꯤ ꯃꯄꯥꯅ ꯆꯥꯕ ꯊꯛꯄ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯤ ꯑꯗꯨꯅ ꯃꯦꯟ ꯇꯥꯗꯅ ꯄꯪꯄꯤꯗ ꯄꯤꯖꯅꯤꯡꯗ꯭ꯔꯦ ꯃꯦꯝꯇꯣꯟꯗꯨ ꯅꯤꯉꯣꯟ ꯃꯋꯥ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯞ ꯇꯧꯏ ꯕꯦꯝꯃ ꯊꯣꯏꯅꯨ ꯀꯗꯥꯏ ꯅꯪꯒꯤꯗꯣ ꯆꯥꯒꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩꯒꯤꯁꯦ ꯍꯥꯞꯄꯛꯑꯒꯦ 이마 ꯑꯩ ꯃꯄꯥꯒꯤꯁꯤꯗꯒꯤ ꯂꯧꯔꯒꯦ ꯃꯍꯤ ꯌꯥꯎꯕꯗꯣ ꯑꯩ ꯆꯥꯕ ꯀꯌꯥ ꯍꯩꯅꯒꯟꯗꯦꯕ ꯑꯩꯗꯤ ꯈꯔ ꯍꯪꯒꯣꯏꯒꯜꯂꯦ ꯈꯪꯉꯤꯗꯨꯅꯤ ꯏꯃꯥꯅ ꯃꯦꯝꯇꯣꯟꯗꯨ ꯏꯀꯥꯏꯕ ꯍꯦꯟꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯅꯝ ꯀꯟꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯖꯤꯜꯂꯛꯏ ꯃꯦꯝꯇꯣꯟꯅ ꯆꯤꯡꯈꯩꯗ ꯑꯗꯨꯗꯤ ꯀꯗꯥꯏ ꯆꯤꯡꯈꯩ ꯅꯪꯉꯣꯟꯗ ꯆꯥꯛꯁꯦ ꯍꯨꯜꯂꯛꯀꯦ ꯂꯩꯃꯗꯨ ꯆꯤꯡꯈꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯈꯤ ꯆꯤꯡꯈꯩꯅ ꯏꯃꯥ ꯑꯩꯁꯨ ꯌꯥꯔꯅꯤ ꯑꯣꯛꯏ ꯍꯦ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯗꯤ ꯀꯣꯛ ꯌꯥꯒꯗꯕ ꯄꯨꯈꯝꯗ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯞꯄꯤꯕ ꯆꯥꯛꯁꯦ ꯂꯣꯏ ꯆꯥꯒꯗꯕꯅꯤ ꯆꯤꯡꯈꯩꯗꯨ ꯂꯩꯃꯗ ꯌꯦꯡꯉꯤ ꯂꯩꯃꯅ ꯃꯃꯥꯗ ꯀꯩꯅꯣ ꯏꯃꯥ ꯃꯤꯉꯣꯟꯗ ꯉꯝꯗ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯥꯗ ꯅꯝꯐꯨ ꯁꯥꯐꯨ ꯇꯧꯕꯗꯣ ꯇꯧꯔꯅꯨ ꯃꯣꯏ ꯈꯛꯀꯤ ꯅꯨꯄꯥꯅ ꯅꯨꯄꯥꯔꯣ ꯑꯩꯒꯤ ꯅꯨꯄꯥ ꯈꯛ ꯀꯤꯗꯕ꯭ꯔꯣ ꯏꯃꯥꯅ ꯍꯦ ꯀꯤꯕ ꯀꯤꯗꯕ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯅꯨꯄꯥꯒꯤ ꯑꯀꯟ ꯆꯪꯉꯛꯏꯁꯤꯅ ꯃꯊꯤꯕꯣꯡꯗꯤ ꯑꯩꯅ ꯊꯥꯛꯄꯤꯔꯒ ꯂꯩꯃꯗꯨ ꯁꯠ ꯂꯥꯎꯅ ꯂꯦꯞꯈꯠꯂꯛꯏ ꯍꯦ ꯀꯩꯅꯣ ꯏꯃꯥꯅ ꯌꯣꯛꯑꯗꯤ ꯏꯃꯥꯅ ꯊꯛꯐꯝ ꯊꯣꯛꯇ꯭ꯔꯣ ꯏꯆꯦ ꯍꯣꯏ ꯏꯇꯩ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯅꯨꯄꯥ ꯈꯛꯇ ꯑꯇꯝꯅꯅꯅꯦ ꯑꯗꯨꯒꯨꯝꯕ ꯉꯥꯡꯗꯣ ꯇꯧꯔꯛꯀꯅꯨ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥ ꯅꯨꯡꯁꯤꯔꯤꯕꯅꯤ ꯃꯦꯝꯇꯣꯟꯗꯨ ꯁꯠ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯀꯩꯅꯣ ꯉꯁꯤꯗꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯃꯛꯏꯅ ꯏꯆꯥꯁꯤꯗꯤ ꯅꯤꯉꯣꯟ ꯃꯋꯥ ꯑꯃꯒꯤ ꯍꯀꯟꯒ ꯆꯪꯉꯛꯏꯅ ꯆꯥꯛꯊꯣꯡ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯕꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦꯗ ꯃꯤ ꯃꯃꯥꯡꯗ ꯊꯥꯛ ꯌꯥꯝ ꯋꯥꯍꯟꯅꯤꯡꯉ ꯃꯥꯜꯂꯦꯗ ꯃꯤꯅꯥꯏ ꯑꯙꯥ ꯃꯣꯔꯥꯁꯤꯒꯤ ꯂꯩꯃꯗꯨ ꯃꯥꯒꯤ ꯈꯨꯖꯥꯏꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯥꯛ ꯌꯥꯎꯕ ꯄꯨꯈꯝꯗꯨ ꯆꯥꯕꯦꯠ ꯂꯥꯎꯅ ꯅꯦꯠꯁꯤꯜꯂꯒ ꯃꯃꯥ ꯃꯦꯝꯇꯣꯟꯒꯤ ꯃꯃꯥꯏꯗ ꯈꯨꯖꯥꯏꯗꯨ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯈꯤ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯃꯔꯛꯇ ꯐꯨꯗꯠꯅꯔꯛꯏ ꯑꯗꯨꯕꯨ ꯂꯩꯃꯗꯨ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯦꯝꯇꯣꯟꯅ ꯂꯩꯃꯗꯨ ꯇꯝꯊꯤꯅ ꯐꯨꯕꯤꯔꯦ ꯂꯩꯃꯒꯤ ꯃꯑꯣꯡꯗꯨ ꯃꯆꯦ ꯑꯅꯤꯗꯤ ꯌꯦꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯐꯩꯔꯦꯟꯅ ꯂꯩꯍꯥꯎꯗ ꯏꯍꯦ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯅꯃꯥꯁꯤꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯐꯥꯎ ꯌꯦꯡꯂꯒ ꯂꯩꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯁꯦꯟ ꯑꯣꯏꯔꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯤꯆꯪꯁꯦ ꯉꯁꯥꯏ ꯆꯪꯒꯅꯤ ꯉꯥꯟꯕꯅ ꯍꯩ ꯊꯣꯏꯅꯨ ꯑꯉꯥꯡ ꯅꯨꯄꯤꯔꯣ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯃꯤꯆꯪ ꯆꯪꯕꯤꯌꯨ ꯑꯁꯤ ꯅꯥꯊꯣꯛꯑꯒ ꯑꯃꯨꯛ ꯑꯩ ꯑꯣꯏꯔꯝꯂꯕꯗꯤ ꯈꯪꯒꯗꯧꯅꯤ ꯑꯩꯒꯤ ꯃꯥꯡꯗ ꯏꯅꯥꯎ ꯅꯨꯄꯥ ꯐꯨꯕ ꯑꯣꯏꯔꯝꯂꯗꯤ ꯉꯁꯥꯏ ꯈꯪꯒꯗꯧꯅꯤ ꯊꯣꯏꯅꯨꯒ ꯂꯩꯍꯥꯎꯒꯗꯨ ꯋꯥ ꯉꯥꯡꯗꯦ ꯃꯃꯥ ꯃꯦꯝꯇꯣꯟꯒꯤ ꯃꯅꯥꯛꯇ ꯌꯨꯡꯅ ꯆꯦꯟꯁꯤꯟꯅꯈꯤ ꯃꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯃꯃꯥꯗꯨ ꯇꯝꯊꯤꯅ ꯐꯨꯊꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯆꯪꯗꯅ ꯃꯃꯥ ꯃꯦꯝꯇꯣꯟꯗꯨ ꯑꯣꯟꯊꯣꯛ ꯃꯑꯣꯡ ꯑꯃꯗ ꯐꯨꯕꯤꯈ꯭ꯔꯦ ꯉꯁꯤꯗꯤ ꯅꯣꯡ ꯉꯥꯜꯂꯒꯅꯤ ꯊꯣꯏꯅꯨꯅ ꯉꯥꯟꯕꯗ ꯏꯃꯥꯅ ꯊꯤꯕꯣꯡ ꯄꯜꯂꯤꯁꯦ ꯑꯩꯉꯣꯟꯗꯅꯤꯅꯦ ꯇꯥꯆꯧ ꯃꯤꯒꯤ ꯊꯤꯕꯣꯡ ꯆꯥꯔꯗꯤ ꯊꯤꯕꯣꯡ ꯄꯜꯂꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ ꯊꯣꯏꯅꯨ ꯏꯆꯥ ꯐꯥꯎꯕ ꯑꯩꯒꯤ ꯊꯤꯕꯣꯡ ꯆꯥꯕ ꯏꯁꯨ ꯍꯥꯏꯔꯛꯂꯅꯤ ꯀꯨꯏꯔꯣꯏꯅ ꯃꯥꯅ ꯇꯥꯆꯧ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯄꯣꯛꯄꯗꯒꯤ ꯊꯤꯕꯣꯡ ꯄꯜꯂꯛꯇ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯄꯜꯂꯛꯏ ꯑꯩ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯁꯤꯜꯂꯛꯂꯦ ꯁꯣꯝꯗ ꯂꯩꯍꯥꯎꯁꯨ ꯐꯩꯔꯦꯟꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯇꯩꯌꯥꯏ ꯏꯃꯥꯅ ꯁꯨꯃꯥꯡꯗ ꯊꯤꯕꯣꯡ ꯄꯜꯂꯤꯁꯦ ꯑꯩꯈꯣꯏꯗꯅꯤ ꯏꯕꯥꯅꯤꯗꯅꯤ ꯑꯩꯗꯤ ꯃꯤꯅ ꯊꯤꯕꯣꯡ ꯄꯟꯕ ꯌꯥꯗꯦ ꯏꯃꯥ ꯑꯣꯏꯔꯁꯨ ꯏꯄꯥ ꯑꯣꯏꯔꯁꯨ ꯐꯩꯔꯦꯟꯅ ꯅꯨꯄꯤꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯅꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯐꯝꯁꯤ ꯂꯩꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯩꯍꯟꯕ ꯍꯥꯏꯕꯁꯦ ꯅꯪꯁꯦ ꯌꯥꯝꯅ ꯉꯝꯃꯦ ꯍꯥꯏꯕꯒꯨꯝꯕꯅꯤ
ꯅꯣꯏ ꯏꯃꯥꯅ ꯎꯅꯤꯡꯂꯤꯕꯁꯦ ꯃꯁꯤꯅꯤ ꯅꯪꯒꯤ ꯅꯨꯄꯥꯕꯨ ꯍꯨꯏ ꯍꯧꯗꯣꯡ ꯂꯣꯏꯅꯕꯒꯨꯝꯅ ꯂꯣꯏꯅꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯏꯖꯠ ꯌꯥꯝ ꯃꯥꯡꯉꯤ ꯑꯗꯨꯒꯤꯅꯤ ꯂꯩꯃꯅ ꯁꯥꯎꯔꯤꯕꯗꯣ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯉꯥꯟꯕꯅ ꯊꯣꯏꯅꯨꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯐꯩꯔꯦꯟꯅꯁꯨ ꯂꯩꯍꯥꯎꯗꯨ ꯊꯦꯝꯂꯒ ꯄꯨꯈ꯭ꯔꯦ ꯉꯥꯟꯕꯒ ꯐꯩꯔꯦꯟꯒꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯗꯨ ꯊꯦꯝꯂꯒ ꯄꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯦꯝꯇꯣꯟꯒꯤ ꯌꯨꯝꯗ ꯆꯤꯡꯈꯩꯒ ꯂꯩꯃꯒ ꯈꯛ ꯉꯥꯏꯍꯧꯔꯦ ꯂꯩꯃꯁꯨ ꯃꯃꯥꯒ ꯀꯧꯅꯗꯦ ꯂꯩꯃꯅ ꯆꯤꯡꯈꯩꯗ ꯇꯝꯆꯥ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ ꯅꯣꯏ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯆꯪꯒꯦ ꯌꯥꯈꯤꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯅ ꯏꯃꯥꯗ ꯍꯪꯉꯣ ꯏ ꯀꯔꯤ ꯅꯨꯄꯥꯅꯣ ꯅꯪꯕꯣ ꯅꯪꯅ ꯃꯤꯀꯤꯊꯤ ꯑꯣꯏꯕꯒꯤꯅꯤ ꯅꯨꯄꯥ ꯊꯣꯛꯇꯕꯗꯒꯤꯅꯤ ꯉꯁꯤ ꯑꯩꯅ ꯅꯪꯉꯝꯂꯤꯕꯁꯦ ꯀꯥꯟꯅꯗꯦ ꯐꯤ ꯌꯣꯝꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯁꯤ ꯃꯁꯤꯒꯤ ꯁꯥ ꯃꯥꯟꯕꯤꯁꯦ ꯃꯥꯗꯨꯝꯅ ꯂꯩꯖꯔꯨꯁꯅꯨ ꯍꯧꯖꯤꯛꯇꯤ ꯑꯁꯤꯡ ꯐꯩꯔꯦꯜ ꯑꯃꯗꯤ ꯉꯥꯟꯕ ꯃꯣꯏ ꯑꯅꯤꯒꯤ ꯂꯥꯡꯅ ꯊꯨꯔꯕ ꯃꯦꯝꯇꯣꯟ ꯃꯌꯨꯝꯗ ꯃꯇꯣꯝꯇ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯐꯩꯔꯦꯟꯒ ꯉꯥꯟꯕꯒꯅ ꯃꯦꯝꯇꯣꯟꯗꯨ ꯂꯧꯁꯤꯡꯅ ꯋꯥꯔꯛꯄꯤꯗꯨꯅ ꯃꯦꯝꯇꯣꯟꯅ ꯉꯁꯤꯗꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛꯁꯤꯡꯗꯨ ꯌꯥꯝ ꯐꯠꯇꯕꯅꯤ ꯈꯪꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯦꯝꯇꯣꯟꯗꯨ ꯅꯨꯄꯥ ꯃꯌꯨꯝꯁꯤꯡꯗ ꯆꯠꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯦ ꯅꯨꯄꯥ ꯃꯌꯨꯝꯁꯤꯡꯅꯁꯨ ꯃꯦꯝꯇꯣꯟꯕꯨ ꯉꯥꯛꯄꯤꯔꯗꯨꯅ ꯏꯃꯨꯡꯁꯤꯡꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ